Loyalam E-PAO tabiriba khudimmakpu Hidrom Susmitana numidangi pau pizari ahanbada muruyba headline. Lourok Pantha Youraktuna Kuki Terroristsingna Meitei Singda attack Touduna Kihan Khanghanba Hourakle. Kanglupki irang saganaba miyoi kharana yenau munbikre haina social media da thagaluba ani lock up yokre. Parliament ki ningtham mifam November 15 dagi December 10 fawba zatharagani. Pau santona pizari. Lourok Pantha Youraktuna Kuki Terroristsingna Meitei Singda attack Touduna Kihan Khanghanba Hourakle. Kuki Terroristsingna Meitei na khundaba mafam Singda bom amadi nongmai kapsinduna landabagi thabak matam khara lepluraba matungda hauzik Lourok Pantha Youraktuna ngarang amadi ngasi Imphal East District ki lamlai amadi Andhra Assembly Constituency gi manung chanaleriba thamna popi amadi ithamda ngarangdagi hauduna ngasi fawat nongmai kapsinduna Kihan Khanghanduna landabagi thabak zatharakre. Ngasi nungthel pung 12 nifurom tarakpa aduaida Andhra Kendra Gate Laikhong amadi Kaithel Manigi mafam Singda Kuki militant singna nongmai kapsilakpadagi mafam aduda leriba security force singi maikaidagi handuna nongmai round kaya kapnakre hari. Thaudok asigi matangda press na fangba paugi matung ina ngasi nungthel pung 12 khara helakpa aduaida Kuki militant sing aduna Laikhong chingtaktagi kumtharaktuna mafam aduda low khawduna leba Meitei sing tamna nongmai kapsilakpa haurakibani hari. Mafam aduda leriba security force singna handuna nongmai kapadagi Kuki militant sing adu makhatana nongmai kaplakidre hari. Madugi matung ingayhak lebluraba amuk Kuki militant sing aduna Kaithel manbi romda nongmai kapsilakibani hari. Madudasu mafam aduda leriba security force singi maikadigi khud handuna nongmai round kaya kapadagi Kuki militant sing adu nongmai kapalepki haina hauzik phawbagi oinadi thaudok aduda miyoi amata asok apan yawbagi paudi leitri. Ningsing bayai ngarang ayuk Imphal East District ki lamlai Assembly Constituency gi manung chanareba thamna popi maya lekaida Kuki militant singna yamlaba nongmai kapsilaktuna lan loidri haiba Meitei miyamda ningsingalakhibasu leikrabani. Ngarang gi thaudok adu ayuk pung 3 rom tarakpada thamna popi ayuk ching hairaga khangnaba haujikna Kuki militant singna lawshinduna leikraba mafam asidigi thamna popi gi yumlakta nongmai round kaya kapsilakibani hari. Kuki Terroristsingna nongmai kapsilapagi thaudok aduda khul asigi ngangom tampak chahi 12 mapuroiba NG Rasigi mayumda nongmai maru ani pankhi. Nongmai maru amadi yum adu fauzilaklamaga yum adugi phamungda faudana chatkhi hari. Yum adugi ahaldi maira paibi oina ahing yarek pathokibana asok apandi yahaukide. Haukiba numit kharani asida Kuki militant singna nongmai kapsilepa asi ngasi asiga tharga tarurak sure hari. Yumda ahing tumba fangdana ahing yarek lagiba asi chahi ani farakadaure. Khul asigi miyang khamthingna awaba mayoknare lawlokpagi matam oirakpana kari thokadagi khanbada awaba amoiduna leiribani. Labukta thabak subasu ayuki pung 10 dagi pung 3 phawbagi manungda thabak subiyu hairakpa asina miyamda hena khudong chadaba mayokna hale haiduna phongdokna duna leiribani. Kanglupki irang saganaba miyoi kharana yanau munbikre haina social media da thagaluba ani lock up yokre. Kanglupki irang saganaba senba thosel ama oina ngarang numidang weram pung 6:30 taba matamda amuwa fizol setba sakhangdaba miyoi kharana Visnupur district ki Moirang police station gi manung chanba fuwaladagi yen chonga namduna munbikre haina social media da thagalakiba miyoi ani lock up yokre. Thodok asigi matangda press na fangwa paugi matung innadi sakhangdaba miyoi kharana ngarang numidang weram pung 6:30 taba matamda fuwaladagi sakhangdaba miyoi kharana yen chonga namduna munbikre haina social media da thagalakiba video ama numidang pung 10:30 taba matamda Moirang police station gi osina fangki. Pau adu hek phangbaga Moirang police station na case ama lokhatuna inquiry chathaki. Inquiry adugi matung inna tongan ba witnessing examination tauki. Maduda video da thagaliba footage adu aranba amasung semjin sajinba warini haina chapchana khangbangamki. Makhatana thodok asiga mari lainana kwata ward number 5 tigi wari asibu semgat sagaliba Ifamayum Razimuddin chahi kuntra apokpa lekhidraba Vasirudin koba miyoi ama wahang pahung chathaki. Maduda miyoi asina mahak masamak semjin sajinba wari adu semgatpani amasung kwakta ward number 5 tigi haibong mayum thoiba chahi 18 apokpa Abdul Hakim koba amana video recording tawraga social media da upload tawbani haibadu chap chana khangbangamki. Thodok asiga mari lenana aingi oiba thabak sing lokhanaba Ifamayum Razimuddin amasung haibong mayum thoiba ani fare hari.
Parliament ki ningtham mifam November 15 December 10 fawba chatharagani. Parliament ki ningtham mifam November 15 mathang tha December 10 fawba chatharagani. Mifam asida WAF Amendment Bill makha chatharaba amasung One Nation One Election gi bill puthoklaba yai hari. India ki President Draupadi Murmu na November 15 December 10 fawba Parliament ki ningtham mifam chathabada ayaba pikhibaga loinana Parliamentary Affairs Minister Kihan na President ki ayaba hek phangbaga Parliament mifam chathabagi ayaba adu lauthokre. Session asi Maharashtra amasung Jharkhand Assembly fal lautholaba matung numit nini chon thagigani. Parliament session manung November 13 ta Indian Constitution sanaba haukiba humdramanga suba mapok kumon thoram pangthokani. Thoram asi New Delhi gi Sambivan Sadan gi Central Hall House anigi member singaloina na pangthokadabani. Parliament session asida mapung oina Yourakpada Amendment Bill lising ani kunmari amasung One Nation One Election gi bill puthokuna khanaraba yai. Panba yabadi Prime Minister Narendra Modi na mahaki Unity Day gi speech ta One Nation One Election gi manung channa laibak asigi leiriba election khudimak nongmata pangthokadra natraga akaknaba numit kharani gi manungda pangthokadra habadu khanagani haina mamangda phungdokpa leikhrabani. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Thadau Convention na NRC amasung War on Drugs campaign sagotnaba laukiba warep taramna OE haina RNSOM na phongdorakli. Manipur Sarkar na itihasik oiba khongthang ama oina state asida pakhaliba War on Drugs amasung NRC mapung fana chana hanaba hotnariba asida mapung fana sagotpa organization ama oina Rongmai Naga Student Organization Manipur gi Meitei degi handakta Guwahati da pangthokiba Thadau Convention na NRC amasung War on Drugs sagonaba laukiba warep adu taramna OE haina loop asina thadorokpa cherol amana hari. Loop asigi General Secretary Zintui Pamai na thadorokpa cherol amana haribana state asida mahausagi phibam hanjilakpaga iroinana Manipurda yalhomi singi tungi laibak kananaba amasung tang taba phibam ama leinaraba maikaida positive oiba khongthang ama lakliba asida nungaiba phawi. Organization asigi maikaidagi Chief Minister N Viren gi luching makhada Hill Area Committee gi Chairman Tipu Gangmai yauna MLA amasung Ministersingna tongan ba community singal loinana Manipur gi tungi laibak kannabagi damak lokhalakliba khongthang asigi damak thagat pa phongdokli. Loinana lamdam asida leriba wakal taraba daita leba citizen amasung community khudingmakna drug free life amasung indigenous rights singidamakta chap sana leminaduna thengnana bahotnari asida Thagatpa phongdokladuna organization asigi maikedagisu state asida matam chupagi oina santi amasung tangdu leitaba puraknaba isorda thongniri hari. Panba yabadi November amadagi ani fawa Guwahati da pangthokiba Thadau Convention na Manipur da Sarkar na NRC chatna hanaba honari amasung War on Drugs ki campaign chatharibasida mapung phana sagatpa haina warep laukibani. Manipur Private School Rules lising ani kunmari ase private school sing muthat hanaba honabani haina romena phongdorakli. Handakta Manipur lengakna nongna semkiba Manipur Private Schools Registration and Regulation Rules lising ani kunmari asina lamdam asida leriba lanai maheloisang singbu muthatnaba hotnabagi thawong amani haina All Manipur Recognized Private Schools Welfare Association gi Secretary Program Romena phongdokre. Hiram asigi matangda All Manipur Recognized Private Schools Welfare Association amadi Association of Recognized Schools of Manipur na sinuna Manipur Private Schools Registration and Regulation Rules lising ani kunmarigi matangda nomagi oiba khananenabagi thoram amangarang GM Hall da pangtokiba thoramda wafam asi mahakna phongdokibani. Khananenaba gi thoram aduda All Manipur Recognized Private Schools Welfare Association gi Secretary Pukhamram Romena phongdokibada Manipur da chalairiba lanai maheloisang singi oiba chatna kanglon sema matamda mari lenaba association singi mihu chingbu kayarak hanna saruk yahanbinaba Manipur lengata haizakhrabasu na thaiduna lerakibani. Masigi makha taba oina chahi asigi October 15 da Manipur lengakna Manipur da leiriba lanai maheloisang singi nauna chanagadaba chatna kanglon sing semduna chatna hanaba haure haina
notification ama Manipur lengaki mari lenaba singi maikadigi notification ama thoroliba asi labak thibani Manipur lengakna lanai maheloisang singi nauna semba chatna kanglon asina lanai maheloisang singda puba thangba ngamloidaba wafom kaya hapchilakli amadi anoba chatna kanglon asida pre-primary da lam acre 0.15 tagi hauraga Class 11-12 ki oina lam acre 0.50 da pre-primary dagi class 12 fawada leba school singi oina lam acre 1.75 jam manana thamnaba wafam yauri Tangkhul Sanaulong amasong Siroi Village ki mihut singna CM ga unakhrei Tangkhul Sanaulong ukrul gi mihut kangbu amana ngarang numidang Chief Minister gi Secretariat ta Chief Minister N Virengal loina khiba loinana makoi gi damak sarkar na paikhaliba thabak thoram sing amasung mari leinaba hiram kaya gi matangda khanani na khre hari Mifam aduga mari lenena Chief Minister N Viren mahaki account da thagalakiba warol amana haribana ngarangi mifam aduda Tangkhul community gi ina khullaba cultural heritage sing yokhatuna thamnaba amadi makoida ehenba sakti piduna makoina honariba kaya adu hena mapangal lehenaba amasung mateng pibagi matangda wafam kaya su khanaki hari Meitei Leepun na saugatpa phonglakli Thadau community na November anida Guwahati da pangthokiba convention da Manipur da National Register of Citizen chana hanbada mapung fana saugatli haina phongdokhiba wafam Meitei Leepun na taramna okhrei Haukiba chahi ani henba asida Manipur da yalhomi sing illegal immigrants sing na hingsa yawa attack chatharakpadagi awaba kaya mayokna duna lakhi Lan asina miyoi kaya gi punsi amadi yum kayawna lanthum kaya mai chaktuna udon khrei matang asida thadau community na NRC chana hanbada saugatli haina phongdokpa wafam Manipur da ingchikpa marachetpa phibam hanjil hanaba hotnabada saugatpagi phibam amani aikhoi pumnama khuchamna na santi leiba watapadaba Manipur ama ohenaba hotnabada mai onsin minerasi haina cherol asina phongdokli team semnabagidamak trial selection pangtholagani Mathang thagi tarani thoidagi taramanga fawba Silong da pangthokadoriba tarasuba National Sub Junior Senior Men and Women's JIT Kunedo Championship ta saru yanaba Manipur ki team semnabagidamak trial selection pangtholagani haina JIT Kunedo Association of Manipur na thadorokpa cherol amana khanghalakli Cherol aduna makataraduna hariba championship asida saru yanaba Manipur gi team semnabagidamak trial selection ama tha asigi taragi ayuk pung tare tabada yaripop bisnuna hamaya lekai community hall da pangtholagani trial selection asida saru yaningba JIT Kunedo Association of Manipur da affiliate tawraba sanaroi amadi coach singna numit asida trial selection pangthokadama mafamda ayuk pung tarik ki mamangda report tawranaba khanghalakli akupa marol gidama contact number 7005564806 natraga 9862862519 dagi khanglaba yagani hairi Thailand da matam kaktana visa free entry gi khudongchaba phanglagani Indian passport holder singna Thailand da matam kaktana visa free entry gi khudongchaba phanglagani hari Indian passport holder singda piba visa free entry gi khudongchaba asi tha asigi taramathoi da loigadabani adom oinama khudongchaba asi matam kaktana pinaba warep lokhibani policy asigi makhada Indian singna visa yaudana Thailand da numit humphuni phawba lebe yabagi khudongchaba piri masigi mathakta local immigration office tagi numit humphuni asigi mathakta ehenba numit kontrani amaga sangdokpa yabagi khudongchaba su leire hari Tourism Authority of Thailand na extension asi lauthokladuna haikibada New Delhi da leba Royal Thai Embassy da visa free policy asi makhata na chathanaba extension pikre hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu National Award ke application kauri Tongan ba lam singda thoidok hendokna khunagi kanaba thabak tawriba miyoising Vajna Sahitya Academy National Committee of India na National Award pinabagidamak application kauri Hairiba tongan ba National Award singidamak apply tawningba singna akupa marol gidamak BSA office natraga mobile number 9366064178 ta paw phaurakpa yagani haina Vajna Sahitya Academy gi Manipur State President Dr. Fanjobom Lanajit na khudek pidona thadorpa cherol amana phangdorakli
Cherol aduna makha taraduna hai award apply tawrpa matamda isagi biodata Aadhaar tawriba thabak thorongi photograph yaurakadabani. Award asi chahi asigi December 15 Nomaijing numitta New Delhi da pangthokadaba All India Vawsna Writers ki manga suba National Conference da lanthokani hari. Chituwagi 18 suba Foundation Day gi thoram chinglemna pangthokre. Jingtam United Women's Association Chituwagi 18 suba Foundation Day gi thoram ngasi Hairangoi Thong West Panji Lerakta leba Chituwagi office da pangthokre. Thoram aduda Chituwagi President Maibam Purnimasi leimana thoram mapu CCSK gi President Jitendra Ningombam Suk ki President Danakumar Ningthojana thoram gi dai sing gi members sing oina saruk yakhi. Thoram saruk yakhibasingna hojik oiriba phibam asida Kangleipak Manipur gi yalhomi sing tasin khomjinbagi thabak thoram makha tana chathanaba wafam kaya suthamki. Ngasigi thoram adu loshilakpada saruk yakhibasinga punna chaklet amasu saminakhi hairi. Aroibada maruiba pau amuka hanna pizari. Lourok Pantha Youraktuna Kuki Terroristsingna Meitei Singda attack Touduna Kihan Khanghanba Hourakle. Kanglup ki irang saganaba miyoi kharana yenau munbikre haina social media da thagaluba ani lockup yaukre. Parliament ki ningtham mifam November 15 dagi December 10 fawa chatharagani. Matang aseda numidangi pau piba lejare tabiriba khudingmapu amuka hna khurumjari.